ꯃꯌꯥꯝꯁꯦ ꯑꯍꯥꯟꯕꯩꯁꯦꯀꯣ ꯃꯥꯗꯤ ꯑꯃ ꯇꯧꯔꯦ ꯃꯃꯥꯅ ꯍꯥꯏꯕ ꯑꯩꯒꯤꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯝꯃꯣ ꯃꯥꯒꯤ ꯐꯖꯅ ꯊꯣꯡꯉꯝꯃꯦ ꯍꯥꯏꯕ ꯑꯝꯇꯒ ꯊꯥꯡꯒꯠꯂꯣ ꯌꯦꯡꯒꯦ ꯍꯥ ꯃꯔꯨꯝꯗꯣ ꯑꯝꯇꯒ ꯊꯥꯡꯒꯠꯂꯣ ꯑꯩ ꯍꯌꯦꯡ ꯅꯅꯥꯎꯒꯤ ꯑꯃꯇꯪ ꯂꯩꯔꯒ ꯉꯧꯊꯣꯛꯑꯒ ꯄꯨꯒꯦ ꯍꯥꯏꯅ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯅꯤ ꯃꯥ ꯏꯂꯤꯁꯥ ꯃꯔꯨꯝꯁꯦ ꯏꯂꯤꯁꯥ ꯃꯔꯨꯝ ꯐꯖꯔꯦ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯤꯅ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥ ꯁꯥꯟꯇꯤꯒ ꯃꯃꯥꯒꯅ ꯊꯣꯡꯕꯅꯤ ꯀꯥꯔꯦꯟꯗꯣ ꯀꯥꯞꯍꯧꯗꯅꯦꯍꯦ ꯀꯥꯔꯦꯟ ꯀꯥꯞꯇ꯭ꯔꯁꯨ ꯑꯩ ꯁꯤꯗ ꯌꯥꯏ ꯆꯥꯛ ꯊꯤꯕ ꯍꯧꯔꯦ ꯍꯧꯖꯤꯛꯒ ꯆꯥꯛ ꯀꯧꯔꯤ ꯍꯥꯏꯌꯨꯅꯦ ꯆꯧꯕꯤꯒ ꯅꯪꯒ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯅꯦꯆꯨꯕꯤꯒ ꯑꯩꯒ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯛ ꯀꯧꯔꯤꯌꯦꯕꯀꯣ ꯃꯥ ꯁꯤꯂꯣꯡꯗ ꯀꯣꯏ ꯆꯠꯂꯨꯗꯣꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯃꯥ ꯆꯠꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯆꯥꯍꯧꯁꯦ ꯍꯥꯏꯌꯦ ꯃꯥ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯏꯟꯗꯣꯆꯥ ꯃꯕꯥꯅꯤ ꯊꯣꯡꯉꯤ ꯂꯐꯨ ꯏꯔꯣꯝꯕ ꯍꯥꯎꯔꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯅ ꯉꯥꯒ ꯉꯥꯈꯥꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯌꯦꯟꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯆꯥꯅꯕ ꯇꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯄꯨꯊꯣꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥ ꯅꯪꯁꯨ ꯂꯧꯔꯣ ꯆꯥꯛꯇꯣ ꯐꯝꯃꯣ ꯅꯦꯆꯨꯕꯤꯁꯦ ꯆꯥꯕ ꯅꯦꯆꯨꯕꯤ ꯑꯝꯇ ꯍꯥꯏ ꯇꯧꯔꯛꯑꯣꯏ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯏ ꯍꯥꯏꯔꯣ ꯃꯃꯥ ꯑꯩꯈꯣꯏꯅꯤ ꯃꯨꯛꯕꯥꯡ ꯇꯧꯔꯒꯦ ꯑꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯁꯣꯝꯗ ꯆꯥꯔꯤ ꯍꯥꯎꯏ ꯍꯥꯏꯔꯣ ꯆꯥ ꯆꯥ ꯅꯨꯡꯁꯥ ꯁꯥꯕꯁꯤ ꯃꯔꯛꯇ ꯅꯦꯆꯨꯕꯤ ꯍꯥꯎꯏꯀꯣ ꯆꯥ ꯆꯥ ꯃꯃꯥ ꯍꯟꯗꯛꯀꯤ ꯄꯥꯟꯁꯤꯗꯤ ꯖꯥ ꯃꯥꯟꯅꯦ ꯁꯤ ꯄꯥꯟꯁꯦ ꯐꯩ ꯀꯥꯏꯗꯅꯣ ꯗꯗꯥꯅ ꯄꯨꯔꯛꯄꯅꯤ ꯑꯣ ꯁꯨꯝ ꯀꯦꯖꯤ ꯖꯥꯔꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯗ ꯏꯕꯥꯒꯤ ꯃꯨꯛꯕꯥꯡ ꯍꯥꯏꯕꯗꯣ ꯃꯆꯦꯠꯀ ꯎꯠꯄꯁꯤꯅ ꯃꯨꯛꯕꯥꯡ ꯁꯛꯑꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯎ ꯃꯣꯔꯣꯛ ꯉꯛꯇꯔꯣ ꯍꯥꯐꯨꯡꯗꯤ ꯄꯨꯔꯛꯄ ꯑꯆꯥꯔꯅꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯁꯤ ꯆꯥꯛ ꯆꯥꯗꯣꯏꯁꯤꯅ ꯃꯌꯥꯝ ꯃꯃꯥ ꯍꯣꯏꯗꯅꯦꯕꯀꯣ ꯉꯁꯤꯁꯦ ꯑꯩꯒ ꯅꯦꯆꯨꯕꯤꯒ ꯂꯥꯛꯏꯑꯕ ꯑꯗꯣ ꯃꯃꯥꯅ ꯀꯔꯤ ꯏꯕꯤꯁꯥ ꯑꯃ ꯊꯣꯡ ꯈꯣꯠꯅ ꯃꯊꯦꯜ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯕ ꯂꯩꯔꯝꯃꯦ ꯑꯗꯣ ꯅꯦꯆꯨꯕꯤꯗꯤ ꯑꯍꯥꯟꯕ ꯆꯥꯈ꯭ꯔꯦ ꯃꯥꯗꯤ ꯀꯦꯃꯦꯔꯥꯗ ꯌꯥꯎꯔꯔꯣꯏ ꯍꯥꯏꯅ ꯑꯗꯨꯏꯁꯨ ꯑꯩ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯈꯔ ꯀꯥꯞꯄꯦꯕꯀꯣ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏꯅꯤꯁꯦ ꯃꯃꯥꯁꯨ ꯃꯥ ꯁꯤꯂꯣꯡ ꯆꯠꯀꯅꯤ ꯍꯥꯏꯌꯦ ꯈꯔꯅꯤ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏꯅꯤ ꯚꯤꯗꯤꯑꯣ ꯑꯃꯅ ꯅꯝꯍꯧꯁꯦ ꯍꯥꯏꯅ ꯅꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯃꯊꯦꯜꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯂꯐꯨ ꯏꯔꯣꯝꯕ ꯌꯥꯎꯔꯦ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯉꯦ ꯑꯗꯩꯗꯤ ꯉꯥꯈꯥ ꯊꯣꯡꯕ ꯑꯗꯩ ꯏꯂꯤꯁꯥꯒ ꯍꯪꯒꯥꯝ ꯃꯔꯨꯒ ꯏꯔꯣꯟꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯑꯁꯤꯒꯅ ꯑꯉꯧꯕ ꯑꯃ ꯌꯥꯎꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯝꯄꯤꯇꯤꯁꯟꯒ ꯇꯧꯔꯔꯣꯏꯒꯦ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯒ ꯃꯊꯪꯗ ꯇꯧꯔꯛꯀꯦ ꯀꯝꯄꯤꯇꯤꯁꯟ ꯁ꯭ꯇꯥꯔꯠꯀꯁꯦ ꯎꯟ ꯇꯥ ꯂꯩꯔꯝꯃꯦ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯒ ꯆꯥꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯃꯃꯥ ꯑꯩꯈꯣꯏꯅꯤ ꯇꯧꯕꯗꯨꯒ ꯃꯃꯥꯅ ꯉꯝꯃꯦ ꯍꯥꯏꯅꯗꯤ ꯍꯩꯌꯦꯕ ꯑꯗꯣ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯑꯃ ꯑꯅꯤꯈꯛ ꯑꯩ ꯂꯣꯏ ꯍꯩꯖꯕꯒꯦ ꯑꯗꯩ ꯃꯃꯥꯅ ꯉꯝꯃꯤ ꯍꯥꯏꯕꯅ ꯚꯣꯠ ꯌꯥꯝꯈ꯭ꯔꯦ ꯑꯗꯣ ꯄꯩꯁꯥꯗꯣ ꯑꯃ ꯇꯧꯔꯦ ꯃꯃꯥꯅ ꯍꯥꯏꯕ ꯑꯩꯒꯤꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯝꯃꯣ ꯃꯥꯒꯤꯗꯣ ꯃꯉꯣꯟꯗ ꯑꯗꯨꯝ ꯊꯝꯃꯒꯦ ꯌꯥꯏꯌꯦ ꯂꯧꯅꯔꯔꯣꯏꯁꯦ ꯅꯠꯇ꯭ꯔ ꯃꯥ ꯍꯥꯏꯕ꯭ꯔꯥ ꯅꯦꯆꯨꯕꯤ ꯐꯝꯃꯣ ꯑꯩꯈꯣꯏ ꯆꯥꯏꯌꯦꯀꯣ ꯐꯪꯉꯣ ꯆꯥꯈꯤꯒꯦ ꯁꯦ ꯑꯍꯥꯟꯕꯩ ꯆꯪꯉꯛꯁꯦ ꯃꯌꯥꯝꯁꯦ ꯑꯍꯥꯟꯕꯩꯁꯦꯀꯣ ꯃꯥꯗꯤ ꯑꯍꯥꯟꯕꯗ ꯆꯥꯛꯈꯣꯝ ꯈꯔ ꯍꯥꯎꯅ ꯆꯥꯍꯧꯔꯒ ꯂꯣꯏ ꯆꯥꯔꯦ ꯑꯀꯣꯟꯕꯗ ꯆꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯃꯥ ꯌꯦꯡꯉꯨ ꯆꯥꯛ ꯃꯊꯛꯇ ꯍꯤꯟꯖꯥꯡ ꯊꯣꯡꯉ ꯆꯥꯕꯤ ꯍꯥꯎꯔꯝꯃꯤꯍꯦ ꯉꯁꯤꯒꯤꯁꯦ ꯅꯣꯏ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯂꯣꯏ ꯆꯥꯗꯣꯏꯔꯣ ꯈꯔ ꯈꯔꯗꯤ ꯂꯣꯏꯅ ꯆꯥꯎ ꯁꯥꯟꯇꯤꯀꯣ ꯆꯠꯁꯤꯅꯦ ꯏꯁꯥꯒ ꯄꯥꯟ ꯊꯣꯡꯉꯨꯔ ꯑꯇꯩ ꯉꯈꯥ ꯉꯔꯥꯡꯒ ꯆꯥꯅꯤꯡꯗꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯅꯪ ꯂꯥꯛꯄꯗ ꯆꯩꯔꯝꯃꯤꯗꯣ ꯃꯈꯣꯏꯗ ꯐꯠꯇꯕ ꯕꯦꯕꯥꯔ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯆꯩꯔꯝꯕ ꯍꯥꯏꯗꯤ ꯑꯩꯅ ꯊꯣꯛꯂꯛꯑꯝꯗꯥꯏꯗ ꯍꯥꯏꯔꯝꯕ ꯋꯥꯔꯤꯗꯣ ꯃꯣꯏꯅ ꯅꯄꯥꯟꯅꯅ ꯇꯥꯅ ꯏꯔꯣꯜꯂꯝꯃꯦ ꯑꯩꯅ ꯄꯥꯟꯒ ꯊꯣꯡꯉꯨ ꯍꯥꯏꯔꯒ ꯕꯖꯥꯔ ꯍꯥꯎꯋꯦ ꯀꯔꯤ ꯕꯖꯥꯔꯅꯣ ꯃꯥꯁꯦ ꯀꯨꯝꯕ꯭ꯔꯥ ꯕꯖꯥꯔ ꯍꯥꯎꯋꯦ ꯆꯥꯛ ꯌꯥꯝ ꯊꯣꯡꯕ ꯍꯩꯅꯦ ꯆꯥꯛ ꯌꯥꯝ ꯊꯣꯡꯕ ꯍꯩꯌꯦꯕ ꯄꯤꯡꯀꯤꯅ ꯍꯥꯏꯕ ꯆꯥꯃꯜꯂꯗꯅ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯆꯥꯕꯒꯤ ꯀꯦꯇꯥꯒꯣꯔꯤ ꯍꯩꯔꯛꯑꯦ ꯅꯪꯕꯨ ꯃꯥꯗꯤ ꯂꯦꯞꯇꯅ ꯌꯦꯡꯉꯦ ꯑꯩꯅ ꯃꯥꯕꯨ ꯅꯣꯡꯃꯗ ꯃꯁꯤꯡ ꯂꯩ ꯄꯣꯟꯇꯦ ꯃꯆꯥꯅ ꯖꯥꯗꯅ ꯍꯤꯞꯍꯟꯗꯩ ꯅꯨꯡꯊꯤꯟ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯥꯡꯗꯣꯛꯑꯦ ꯍꯥꯏ ꯅꯨꯡꯗꯥꯡ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯥꯡꯗꯣꯛꯑꯦ ꯍꯥꯏ ꯉꯁꯤꯒꯤꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯆꯥ ꯍꯥꯞꯄꯤꯔꯛꯀꯦ
행하에 좀 타하게. 미는 꼬매는 뭐 매함 떠올 거자고요. 네, 거기. Mày ăn chân thân là cha bữa cái này không chứ mahau 만하대다 막간 먹. ăn đi 나 또 동자하고서 mahau 먹을람니. 마얀 자라가 합이 mahau 먹을람니. mày ăn đi ra ra mà mới em giờ con đi khai bốc gì này 여기 자 먹으면 돼. 일리사 마룸다 타오는 노도 뭐방 또다 마룸 뭐디 막나도 막나도 주드레나. ngô bữa thầu cái tăng học khi bữa đồ đông hai đi thầu dầu nữa là vậy vợ tôi nàng đi học xa thầu này mà thôi rung tận đã hao đi xe à đây ngã cái mà rung đi hao tê đi xa mà rung tận đi mà rung đã đi dầu khá là bầu đi 아, 그래 보는 저거 내게 나오네. 무방하냐? 가리부터 자라면 머리 해. 후망도 이제 후파지 않는데. 가리는 막 혼자버가 거기 모바일 시장 캡처 또 해봐. 요즘 막 보는 거 tí lần nào mà phải giảm này mà cái đã 엄마는 이 자가 그런 거 자대. 누가 그런 거 하나 모르가? cái năm trước rau bơ ở ngoài chứ 어쩌면 자외라. 그럼 어쨌든 마보게. 어. 하나 모르가 어쩌면 게 자. 저는 마보디 마마이 내려. 이러면도 뭐 똥다 덤비지 까남 속비되네. 응. 응. chào quá rồi 뭐 배가 다시야. ừ 뭐셔 배야. rất rồi cái sao cái chẳng là không được 그럼 봐 chung cái nó học cái gì 매 đó 마시기 이장이 반 하오래. 이 자가 방안 자르게 돼 이장 자는 거. à tôi đi không ra đi xa cái pan cái sao ra đây đang chân những gì nhưng mà cái à tôi có cái gì đang trả trả đấy cha tôi đi ra tôi đi nè cha bà những thằng đi chắc cha rồi đâu đó 그런지 그럼 조금만. 나 가통 이거 와 없네. hao đi để cho cô mình là thay cha cô này chui cha làm hao cứng đẹp ạ cô mình là cô sân cha cô nó siêu không muốn lòng 이러면 이제 속비 되네. 뭐는 며칠 넘어가. cái sao mình nạp cái cán chân đôi nó cán chân ra rồi 왜? 단어를 내나 하면. hả ta nói tới bây giờ tụi cái tâm tâm là mới lùi dầu vậy sao đi ta nói mà đi 버담이 좀 하이네. 예, 단하다 보니까 아이는 건 뭐. 버담이 나이 단하 비도 그 좀 잘해. 매형 이제 버전 하오래. 이 자가 반가. 아직 왜 자지 않는 오이는 không cho tôi cũng chỉ hao một cái cha đi xin ấy cha đi cha ít cha đi tụm cha đi đâu mà đi đâu 마 왜서 너보다 오래 싸버는 거. chỉ sẽ dám hao dạ đi. Đó mày ăn đôi chứ thà cái. Vậy chứ nó mới tàu được cái. Dạ. hả hào đấy chị. Rồi nó tàu gì đó mày ngày xưa trang nhân nghiệp phải dẫn nó hầu đấy rồi xả thông một chứ đó ngày xưa cái này mà tăng xíu xíu thăm mà cái đó xả thì làm xài ngày xưa cái thang mà ngầm đấy đó ngày xưa cái này thăm mà cái mày next đó thôi mà cái bây giờ video bữa cái này mà tăng để đi cái mà đó anh sẽ lấy cái xiên đấy vậy đây phần này các xe lần nè lấy phần này cái chuyện chỉ bây giờ mới đang cột phi cácตัวtàu đó à không cần tổng phải đâu bye bye rồi bye đây